ꯂꯥꯏ ꯂꯝꯕꯤꯗꯁꯤ ꯃꯈꯥ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯑꯁꯤꯗꯤ ꯂꯝꯕꯤ ꯆꯤꯡ ꯀꯥꯕ ꯍꯧꯔꯦ ꯀꯧꯕ꯭ꯔꯨꯒꯤ ꯏꯄꯥꯒꯤ ꯆꯤꯡ ꯂꯝꯕꯤ ꯌꯦꯡꯉꯣ ꯈꯣꯡ ꯂꯝꯕꯤ ꯃꯆꯥꯅꯤ ꯍꯥꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯤꯡꯈꯣꯡ ꯌꯧꯁꯤꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯖꯪꯒꯟꯒꯤ ꯃꯔꯛ ꯑꯃꯗ ꯐꯥꯎꯔꯛꯄꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯅ ꯄꯥꯝ ꯑꯃ ꯂꯩꯔꯝꯃꯦ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯑꯍꯤꯡ ꯑꯃ ꯄꯣꯊꯥꯅꯕ ꯑꯩꯈꯣꯏ ꯗꯨꯀꯥꯟ ꯀꯨꯞꯁꯤꯜꯂꯒ ꯑꯩꯈꯣꯏ ꯂꯩꯐꯝ ꯑꯃ ꯁꯥꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯨꯞꯁꯤꯜꯂꯦꯅ ꯆꯥꯛꯁꯤ ꯊꯣꯡꯕ ꯍꯧꯔꯦ ꯁꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯇꯤꯜꯍꯧ ꯆꯅꯝ ꯁꯦꯝꯃꯤ ꯌꯥꯝꯅ ꯄꯨꯖꯥꯔꯤ ꯑꯣꯏꯔꯤ Firul silabo. Yes. Masa kaya sa tuyo nandang na. Alag na mo atong pag-game na mo. Ush. Hindi kaya lang video. At pinay kakalay din. That person ni sak tuzari ngasi di itaw Rakesh amati ay samak muzak
네, 올리는데 나이스!